negative oire rims amasum jenims the state asigi mapandagi lakpa miyoi chamaga humdraga taruki sample test tawbada negative oire health department ki serol amagi matung inna rims the sample chamaga nifu aduga jenims the sample kuntraga taruk ngasi test tawbada negative oikibani amasum hauji government quarantine center singda punna miyoi satret ko humfuga manga thamli hairi ngasi mau phawraga lakhiba miyoi sahum go humdraga ni thu amasum jeribam phawraga lakhiba miyoi samaga maudraga manga health workers singna laichet asigi screening tawkibaga loinana truck driver amadi handle mel chonga go kuntraga taruk su screening tawki hairi truck gas bullet oil tanker ki driver amasum handle mel lising tara taruka sahum go kuntraga nipal laichet asigi screening tawbada laichet asigi leiyong utpa miyoi taruk yaokhi hairi atopa maru eba pawmana mu covid-19 virus ki hidak yolamba fare Australia da labor search amana aini yadaba mongna covid-19 virus fana bi hidak ni haina miracle ko bi hidak ama advertise torambadagi fadana fine thian kre hairi therapeutics goods administration phungdorapagi matung ina miracle hairi bi hidak aduda bliss polam ama yawi haki medical regulator aduna phungdorapkhibada MMS Australian miracle mineral solution haiba drug ama advertise torambagi damak tangkak taraga ni toy thokna $10 lising maudraga ni pan gi fine lokhatki hairiba drug aduda sodium chloride ki sam yangna yawi hairiba chemical makhal adu textile bleaching agent amadi disinfected oina seasonabane fine thian hibaga loina hairiba pothok adu makha tana yonba thingkrai khudam changdam amata yawdana pothoraki bi hidak makhal aduna Alzheimer laina digi malaria phawa phanba ngami haina claim tawki medical regulator aduna makha takibada pothok adu yongani haina advertise tawrabasu madugi clinical scientifically oina yanaraba evidence laiti maduna hen adum amangba thokhalli laina amata phanba ngamde hidak makhal aduna miyam da khudong thiningai oi haina su makha tana phungdoraki